ꯀꯔꯤꯁꯨ ꯂꯩꯇꯔꯦ ꯅꯐꯝꯗꯒꯤ ꯑꯄꯥꯝꯕ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯇ ꯀꯔꯤꯁꯨ ꯂꯩꯇꯔꯦ ꯅꯐꯝꯗꯒꯤ ꯑꯄꯥꯝꯕ ꯆꯠꯂꯒꯦ ꯑꯩꯍꯥꯛꯀꯤ ꯏꯇꯣꯝ ꯇꯨꯃꯤꯟꯅ ꯅꯤꯡꯉꯝꯗ ꯃꯩꯁꯥ ꯀꯌꯥꯁꯦ ꯄꯨꯗꯨꯅ ꯅꯤꯡꯉꯝꯗ ꯃꯩꯁꯥ ꯀꯌꯥꯁꯦ ꯄꯨꯗꯨꯅ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯇ ꯀꯔꯤꯁꯨ ꯂꯩꯇꯔꯦ ꯅꯐꯝꯗꯒꯤ ꯑꯄꯥꯝꯕ ꯅꯪꯅ ꯄꯤꯔꯝꯕ ꯆꯩꯊꯦꯡꯒꯤ ꯆꯩꯅꯥꯅ ꯉꯁꯤꯁꯨ ꯍꯪꯂꯤ ꯊꯃꯣꯏꯅ ꯋꯥꯍꯪ ꯀꯌꯥ ꯅꯪꯅ ꯄꯤꯔꯝꯕ ꯆꯩꯊꯦꯡꯒꯤ ꯆꯩꯅꯥꯅ ꯉꯁꯤꯁꯨ ꯍꯪꯂꯤ ꯊꯃꯣꯏꯅ ꯋꯥꯍꯪ ꯀꯌా ꯄꯤꯔꯝꯇꯅ ꯄꯤꯔꯔꯤ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯀꯅꯥꯁꯨ ꯇꯥꯏꯕꯪꯗ ꯈꯨꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯇꯥꯏꯕꯪꯗ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯇ ꯀꯔꯤꯁꯨ ꯂꯩꯇꯔꯦ ꯅꯐꯝꯗꯒꯤ ꯑꯄꯥꯝꯕ पुंसी आशाना लैमन चंख्रबादा मायोन चोंगलरु अैगी पुंसी असे पुंसी आशाना लैमन चंख्रबादा मायोल चोंगलरु अैगी पुंसी असे लाक्लरोय आमु आनौबा येमिन कायना सैतें फंगलाबा थमोय असीदा कायना चैथें फंगलाबा अरोइबा पुंसीगी अरोइबा खोंचत्ता करिसु लैतरे नफमदगी आपांबा अरोइबा पुंसीगी अरोइबा खोंचत्ता करिसु लैतरे नफमदगी आपांबा सतलगे अैहाकी इदम तुमिन्ना निंगमदा मैसा कयासे पुदुना निंगमदा मैसा कयासे पुदुना अरोइबा पुंसीगी अरोइबा खोंचत्ता करिसु लैतरे नफमदगी आपांबा अरोइबा पुंसीगी अरोइबा खोंचत्ता करिसु लैतरे नफमदगी आपांबा